Kuki Narco Terrorist singna Manipur thugainaba hotnarakliba asida Manipur Kaiba Thoklabadi India su Kaigani haibasi Khangna Center amasung State Leingak Thabak Paikhatlu haina Khundrakpam AC MLA Thokchom Lokeshwar na phongdorakli Kuki Paiba singna Pukhau Santipurda chatharakiba attack ta nongmaina panbadagi tha asigi tarahumdoida Laikidraba village volunteer sagol semdoya nganba amasung okram sanatongi thawai yaudaba hakchang ngasi yumnam patlo chingjelda lairol chananabagidama Jenims middle sangdagi asiba hakchang loba lakpada wafam asi MLA Lokeshwar na phongdokibani Paumi Singh na hangba wahang amagi paukhum piraduna MLA Lokeshwar na makhatana hai Manipur Thokliba lana se India gi wangmadagi lo kaina changsil lakhiba Singh na thokan bani haibasi Center amasung State Leingak na mayek Singh na khanglabani Manipur Kaibada India su majet tana Kaigani haibasi Center na su mayek Singh na khangfam thoi wafam asi mitei Singh Singh laba puyada su iduna yauribani Manipur amasung India thugainaba lo kaina changsil lakliba Singh asigi mathakta logi oiba action lokhatpiyu haibada lo na yaroidaba leite Kuki Paiba Singh na chingthaktagi nongmai kapthaduna maitei khul Singh da landaba lephananaba Central Force Singh deploy tawrabasu ngasi fawba ahungba amata leitana Kuki Paiba Singh na leptana landari makhatana asigumba pamdaba thodok Singh thoktanaba Central Force na leiriba mafam Singh da State Force ke personal Singh su deploy tabiyo haina mahakna mari leinaba Singh gi pukning chingsinke Atubi matamna ngasi numisida porabur hariba Sinam Santipur adagi nungsum adagi dolai thabi adagi ngasi litam bu khun manga tru katani si man piri piri adale mayam the ini how to permanent solution obe aba Central Force kada thamba yaroi State Force plus Central Force akoi legal level village defense force plus preliminary harakanda masagi aduna tagidi akoi prajana thajarak tai sigenu ngai haraga sumkum dharak makha yaure hojiti makha yaure kada khoi sokpai phim la aduna maram da praja puna imain ben ndiki puna siba yaroi kano to yaro changmak yaro to bodedi akoi khulai pa bsu nate do sagi chok jawa tu thangdok pa ta media ada sophisticated gan apau gari atagi age kano 81 motor sinare ni adagi jaga pun khula paba khulai para kapthar ini aduna maram odana na ai na gamero Manipura onama CM appeal training se at any cost hoki soiba jaga kadai no email si ko bire haraga soiba jaga kadai no kari hene torok phagani khelu ge adagi adoleba organization mayanu ko biraga phadana adu tadi khoine singai pami sana singai to hadu baje phadana tere tara thok khanan Nakalamaromda Sagol Sem Loyanganba Missigi Matang da Sem Kiba JSC co convener Okram Sarachandra Nahai, Kuki Paiba Singh na Manipur gi apunba saktam thugainana ba hotnarakliba ase thengnana ba hotnabada imaleba ki damak thawaina pontha pekibani Laikidraba Loyanganbagi imung manung amasung Leingak ani gi marakta yanaba amagi matung inna Laikidrabagi hakchang ase lobani Mamang thakta thawaina pontha pikraba athoba singgi imung manunga Leingaka yanakiba wafam kaya thabakta unauthorized haibagi charang naba kaya laikriba se makhatana lehanbiganu Leibaki damak thawaina pontha pikraba singbu amato oiba miteng na yingbiu haina su mahakna makhatana phongdoki Government na ekhoigi hosiki hairiba security development jamasi ekhoi khungtokmra pame maramdi ICR is na piram thajaba sisu ekhoi da nga khungamdre makangi ekhoi da parsa myam da masi ekhoi tha magi thajaba si ekhoi litre maram aduna 28 air amasung 22 air na qualify area se masi state force ta sinabiraga makhoi na ekhoi gi dolai thabi wang da utong ki wang da thambok birga ekhoi gi pukhau mai gi area singsi state security force na masi ngak chel madu ekhoi pamjai adu haibu wafam je ekhoi na memorandum da panjabani masi memorandum sisu ekhoi SP ga yaurga ngarang mifam si pangthokpani maduna madugi arrangement du tongnana bagi ngasi si ekhoi SP hosi pukhau da haidaraga hosi lady state security masing hengalan bi waibani madu so ekhoi henganana bagi government ya ba pibirakpani adu matik chab khusu kulai na singbai ekhoi gi bulletproof gari na singba mayam sing ekhoi yawan birga ekhoi gi kenosi pukhau gi lamsi ngak pinana bagi da madu khona memorandum da panjabani haiba memorandum point mari si ekhoi point mari thamjabasi government na ayaba pibirakudagi ekhoi si masasi longna ba ekhoi na phirabasi lorkibani
Mamang chahigi May ahumdagi Chin Kuki Narco Terrorist singna chatharakpa akanba lan sing ngathoknaba awang maikaida semgatkiba lanban singda akiba yaudana amadi thawai pamubil leitana ima lebak ngak senminaramba Pukhau Santipurdagi Sagol Sem Loya chahi kun manga apokpa S Ranjit amadi Pangai Okram Lekaidagi Okram Sanaton chahi kun mari apokpa o inauna lekidabada Village Protection Force na awaba phongdorakli Manipur kananaba hotnabada thawaina pontha pikraba athoba ani sigi mafamda Village Protection Force BPF Control Office sinamna minute ani tumina leptuna awaba phongdokpaga loinana imung manungi awabadasu sarugyari haina Village Protection Force na phongdorakli